Parliament ki session da MP Bimol Akoijam na IDPS sing na yum Hanjinbagi Matang buffer zone amadi Manipur gi LEINGAK MATHOU TOUBA NGAMDABAGI MATANGDA PUKHATKANI HAINA PHONGDORAKLI ngasi Kaisamthong da leiba MP Bimol gi yum da pangthukiba paugi mifam amada makhatana mahakna haikibada Chief Secretary na IDP sing December tha fawda masagi yumda hanjal hangani haina phongdorakiba adu maruoiba pumnamak phanglagadra haiba wahang hangki makna makhatana more amadi Chorchanpur dagi lanjinaraba sing mayumda hanjinnabagi damak lengakna kari karamba thabak sing paikhatlabagi habadu mayek singna phongdokpa leite maram aduna IDP singna mayumda hanjinnaba lokhalakpa khongthang sing buffer zone leihandanaba kari karamba thabak paikhatkani habagi matangda Lakkadouriba Parliament da soidanamagi pukhatkani habagi thazaba thamki AMADI President's rule makhatana sangthaduna leirabadi state asida anoba election mathautai VCP lengak asina popular government ama semba ngamdabana center na makhatana President's rule thamjinduna leibagi mahuta fresh election tawbana achumba oigani haiba wafam thamki Miyam sukoi masi public aware of them saludo lambi kai bo ko de mayam toti phangi ko phang basic ni isin phang ba phang da ba lambi thong pa ba pata ba health ki da kai le guys mayam khanbi wa ko ile pak se kayam na sok ke da government ki hospital le isi da thada re ba paisa mayam national scheme thada re ba mayam se implement to ko jana ngam da yaw ke da basic infrastructure se ko da leite mayam mu da bagi wa le district ma da mami ngari panjaro PH akoi ki primary health center community health center moi tarai thumung le jinung da district hospital ga yawra kan da yenger kan da ultrasound ama khatung le guys mu ta ba da kan kan ye ba capital Imphal ji district amane ba ko da ida ultrasound machine ama de le ki gumba hospital na how do you run a hospital doctor machine su de nurse staff ama nahangi ko na ko soi khai chanu su nursing ga se understaffed vacant post 50% mu ngero mato male hai moi nei wari sa go so mai na governance ga to thada re ba mayam do staff to fazana lai ta ga di ki lady bo hospital gi fibam se the national scheme nei thada re mayam je kari kana tu fazana staff to the school garang su government school am encouraging oi possible mo ai ui manung da ha na mo na ba man ba ai koi ki education scheme mayam thada re ne whereas oza chahi mai na to ida le kai group plan ma tu amani na ta chhatra su kini IDP children ma tu tamil ba pachana functioning to school ni sigi moirang ki multi purpose school I was so impressed government school the chhatra tarang tarang le na te ba kini le hawo